ꯇꯥꯔꯒ ꯃꯥꯏꯅꯧꯕꯤ ꯈꯧꯇꯛ ꯑꯃ ꯆꯥꯅ ꯈꯨꯝꯂꯛꯏ. ꯂꯩꯀꯥꯏꯒꯤ ꯍꯦꯛꯄꯅꯤ. ꯄꯤꯕꯥ, ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ, ꯁꯥꯎꯁꯨ ꯁꯥꯎꯒꯅꯨ. ꯅꯨꯄꯤ ꯃꯥꯒꯤ ꯄꯥꯈꯠꯆꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯄꯤꯕꯥꯔꯦꯜ ꯃꯃꯣꯟ ꯅꯣꯛꯇꯨꯅ, ꯍꯣꯏꯅꯦ, ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ? ꯑꯩꯗꯤ ꯀꯩꯝꯇ ꯈꯟꯗꯦꯗ. ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯍꯧꯔꯒꯦꯀꯣ. ꯅꯪꯁꯨ ꯐꯖꯅ ꯍꯜꯂꯣ. ꯃꯥꯏꯅꯧꯕꯤ ꯒꯝꯒꯝ ꯆꯪꯈ꯭ꯔꯦ. ꯀꯅꯥꯅ ꯇꯥꯟꯅꯔꯛꯄꯅꯣ ꯈꯪꯗꯦ, ꯃꯥ ꯌꯥꯝ ꯊꯨꯅ ꯆꯪꯈꯤ. ꯅꯝꯕꯔ ꯂꯧꯍꯧꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯨꯛ ꯉꯁꯤꯁꯨ ꯂꯧꯍꯧꯗ꯭ꯔꯦ. ꯈꯥꯝꯂꯨꯕꯁꯨ ꯌꯥꯗ ꯄꯤꯕꯥꯔꯦꯜ ꯇꯛꯁꯤ ꯁꯣꯜꯂꯒ ꯂꯩꯍꯧꯔꯤ. ꯒꯝꯒꯝ ꯑꯗꯨꯃꯛ ꯆꯪꯂꯛꯄꯅ ꯃꯥꯏꯅꯧꯕꯤ ꯁꯨꯃꯥꯡ ꯌꯧꯔꯛꯂꯦ. ꯃꯟꯗꯣꯝꯆꯥ ꯃꯦꯂꯩꯁꯨ ꯋꯥꯏꯔꯝ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯇꯥꯅꯕ ꯍꯥꯏꯗꯅ ꯃꯦꯂꯩꯗꯣ ꯈꯣꯟ ꯆꯥꯎꯇꯛꯅ, ꯃꯤꯠꯁꯦ ꯅꯥꯈ꯭ꯔꯦꯗꯀꯣ ꯑꯩꯗꯤ, ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦ. ꯐꯅ ꯐꯕ꯭ꯔꯥ ꯈꯜꯂꯝꯕꯅꯤꯅꯦ, ꯀꯨꯏꯔꯒ ꯂꯝꯆꯠ ꯑꯃ ꯁꯨꯝ ꯇꯧꯈꯠꯂꯛꯑꯦꯗꯅ ꯅꯪꯗꯤ. ꯃꯥꯏꯅꯧꯕꯤ ꯈꯨꯝꯗꯦ. ꯍꯪꯒꯠꯅ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯗ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯆꯠꯂꯤ. ꯃꯑꯣꯡ ꯑꯃꯒꯤ ꯅꯨꯄꯤꯅꯤ. ꯃꯦꯂꯩꯗꯤ ꯃꯈꯥ ꯑꯗꯨꯃꯛ ꯇꯥꯔꯤ. ꯋꯥꯔꯛꯄꯤꯅꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯀꯥ ꯑꯣꯟꯊꯣꯛꯅ ꯐꯣꯡꯈ꯭ꯔꯦꯗꯀꯣ ꯑꯩꯗꯤ. ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯏꯃꯨꯡꯁꯤ ꯃꯉꯥꯏꯔꯦꯅꯤ ꯇꯧꯔꯤꯁꯦ. ꯊꯣꯡꯒꯥꯜꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯁꯤꯟꯗꯅ. ꯀꯨꯏꯔꯔꯣꯏ. ꯏꯃꯨꯡꯁꯦ ꯋꯥꯊꯣꯛ ꯊꯣꯛꯀꯗꯕ ꯀꯨꯏꯔꯔꯣꯏꯗꯕꯅꯤ. ꯁꯟꯅ ꯁꯤꯕꯒꯤ ꯃꯅꯥꯛꯇ ꯂꯩꯄꯨꯔꯗꯤ ꯃꯅꯥ ꯐꯪꯉꯤ ꯍꯥꯏꯕꯗꯣ ꯃꯗꯨꯅꯤ ꯑꯩꯈꯣꯏꯗ ꯇꯥꯒꯗꯧꯔꯤꯕꯁꯦ. ꯏꯅꯛ ꯅꯛꯅꯅ ꯂꯩꯕ ꯃꯔꯝꯅ ꯇꯥꯕꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯇꯥꯁꯤꯟꯅꯗꯕ ꯁꯥꯔꯒ ꯃꯥꯏꯅꯧꯕꯤ ꯏꯃꯨꯡꯗ ꯆꯪꯂꯛꯏ. ꯃꯦꯂꯩꯗꯨ ꯋꯥ ꯉꯥꯡꯕ ꯂꯦꯞꯇꯦ. ꯈꯣꯟ ꯆꯥꯎꯈꯠꯂꯒ ꯉꯥꯡꯕ ꯋꯥꯅꯤ. ꯏꯃꯨꯡ ꯌꯧꯔꯁꯤ ꯐꯥꯎꯕꯗ ꯐꯖꯅ ꯑꯗꯨꯃꯛ ꯇꯥꯔꯤ. ꯃꯁꯨ ꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕꯗꯨꯗ ꯃꯕꯣꯛ ꯁꯈꯤꯁꯨ ꯃꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯅꯪꯕꯨ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦꯅꯦ? ꯑꯕꯣ, ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯌꯦ. ꯍꯤꯟꯖꯥꯡ ꯂꯩꯕꯅꯤ, ꯆꯔꯥ ꯋꯥꯟꯊꯣꯛꯅꯕ ꯇꯧꯀꯣ, ꯃꯕꯣꯛ ꯆꯥꯛ ꯊꯤꯕꯤꯔꯛꯀꯦ. ꯑꯕꯣ, ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ. ꯀꯣꯂꯦꯖꯇ ꯃꯌꯥꯝ ꯑꯃ ꯆꯥꯁꯤꯜꯂꯛꯏ. ꯍꯥꯏ, ꯅꯪꯗꯣꯝꯆꯥꯅ ꯈꯔ ꯉꯥꯡꯆꯩ ꯍꯥꯏꯗꯅ ꯅꯪꯕꯨ ꯅꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥꯅꯦ? ꯏꯟꯗꯣꯝꯆꯥꯒꯤꯕꯨ ꯀꯩꯅꯣꯏꯕꯣ, ꯑꯗꯨꯝ ꯉꯥꯡꯉ ꯂꯩꯔꯗꯨꯕꯨ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ. ꯃꯍꯩ ꯇꯝꯕ ꯆꯠꯂꯤꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏꯁꯨ ꯆꯥꯛ ꯆꯥꯈꯤꯗꯦ. ꯈꯔ ꯆꯥꯊꯣꯛꯅꯕ ꯇꯧꯅꯤ ꯅꯪꯕꯣ. ꯆꯖꯤꯛ ꯂꯦꯝꯂꯗꯤ ꯅꯥꯔꯛꯄ ꯇꯥꯔꯦꯀꯣ. ꯑꯍꯣꯏꯕꯣ, ꯂꯥꯛꯑꯣ. ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯪ ꯇꯨꯏꯁꯟꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯑꯅꯤ ꯇꯧꯔꯤꯁꯦ. ꯃꯕꯣꯛ ꯆꯥꯛ ꯊꯤꯕꯤꯔꯝꯃꯒꯦꯀꯣ. ꯁꯈꯤꯗꯨ ꯇꯍꯥꯅ ꯊꯣꯛꯈ꯭ꯔꯦ. ꯃꯥꯏꯅꯧꯕꯤ ꯃꯥꯁꯨ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯐꯤ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯩ. ꯀꯣꯂꯦꯖꯀꯤ ꯐꯅꯦꯛꯇꯨ ꯍꯣꯡꯗꯣꯛꯂꯦ. ꯑꯆꯝꯕ ꯐꯅꯦꯛ ꯑꯃ ꯁꯤꯟꯗꯣꯛꯏ. ꯐꯃꯨꯡ ꯅꯥꯀꯜꯗ ꯊꯝꯂꯤꯕ ꯇꯦꯕꯜ ꯑꯗꯨꯗꯁꯨ ꯌꯦꯡꯉꯤ. ꯇꯦꯕꯜ ꯑꯗꯨꯗ ꯌꯦꯡꯕꯗꯤ ꯅꯠꯇꯦ, ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯂꯤꯕ ꯈꯨꯗꯥꯡ ꯘꯔꯤ ꯑꯗꯨꯗ ꯌꯦꯡꯕꯅꯤ. ꯃꯃꯜ ꯑꯇꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯗꯣꯛ ꯇꯝꯕꯤꯗ ꯊꯝꯕ ꯅꯠꯇꯦ. ꯅꯨꯡꯁꯤ ꯈꯨꯗꯣꯜꯅꯤ ꯍꯥꯏꯗꯅ ꯆꯦꯛꯁꯤꯟꯅ ꯊꯝꯅꯕ ꯍꯣꯠꯅꯕꯅꯤ. ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗ ꯉꯥꯏꯍꯥꯛꯇꯤ ꯇꯥꯎꯗꯨꯅ ꯆꯠꯂꯤ. ꯁꯦꯀꯦꯟ ꯈꯔ ꯑꯗꯨꯗ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯋꯥꯈꯜ ꯆꯪꯕ ꯅꯠꯇꯦ, ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯅꯠꯇꯅ. ꯃꯪꯂꯥꯟ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯒꯦ ꯃꯇꯥꯒꯨꯝ ꯁꯈꯤꯅ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ, ꯑꯍꯩ, ꯕꯦꯝꯃ, ꯅꯪꯕꯨ ꯂꯣꯏꯔꯕ꯭ꯔꯣ? ꯏꯌꯥꯏꯊꯛꯇ ꯇꯥꯎꯕ ꯀꯣꯡꯒꯣꯜ ꯑꯃꯒꯨꯝ ꯃꯪꯂꯥꯟ ꯑꯗꯨ ꯊꯨꯅꯃꯛ ꯀꯥꯏꯈ꯭ꯔꯦ. ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯑꯣꯏꯅ ꯃꯥꯏꯅꯧꯕꯤ ꯃꯥꯅꯁꯨ ꯈꯨꯝꯂꯛꯏ. ꯑꯕꯣ, ꯂꯣꯏꯔꯦ. ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ. ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯗꯣ ꯑꯅꯧꯕ ꯀꯔꯤ ꯄꯥꯎꯕꯨ ꯂꯩꯔꯕꯅꯣ ꯈꯪꯗꯦ, ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯍꯥꯏ, ꯍꯧꯖꯤꯛꯄꯨ ꯇꯨꯝꯃꯒ ꯂꯩꯕ ꯃꯇꯝꯂꯣ? ꯑꯝꯇ ꯊꯨꯅ ꯍꯧꯒꯠꯂꯣ. ꯇꯨꯝꯕꯗꯤ ꯅꯠꯇꯦ, ꯑꯌꯤꯡꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯌꯥꯏꯇꯝꯕ ꯍꯤꯞꯆꯜꯂꯒ ꯂꯩꯕꯅꯤ. ꯀꯩꯗꯧꯔꯒꯦ ꯃꯥ, ꯑꯗꯨꯝ ꯂꯥꯡꯉꯤꯗꯨꯕꯣ? ꯂꯥꯡꯕ ꯅꯠꯇꯦꯅꯦ, ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ. ꯁꯦ, ꯍꯤꯟꯖꯥꯡ ꯈꯔ ꯂꯩꯌꯨ ꯂꯥꯎ. ꯗ꯭ꯔꯕ ꯂꯩꯇꯕ꯭ꯔꯣ? ꯄꯨꯡꯁꯦ ꯌꯧꯔꯕꯅꯤꯅꯦ, ꯅꯄꯥ ꯍꯣꯏꯗꯤ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯕꯅꯤ. ꯏꯃꯥ, ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯑꯁꯨꯝ ꯆꯥꯔꯝꯃꯤꯁꯤ ꯀꯩꯒꯤꯅꯣ? ꯅꯪꯕꯨ ꯎꯅꯕ ꯃꯤ ꯂꯥꯛꯀꯅꯤ. ꯎꯏꯔꯨꯝ ꯇꯧꯔꯝꯕ ꯃꯃꯤꯠꯇꯨ ꯌꯥꯏꯇꯝꯕ ꯈꯪꯁꯤꯡ ꯁꯤꯡꯂꯒ, ꯀꯅꯥꯅꯣ ꯍꯥꯏꯁꯦ? ꯃꯊꯧ ꯂꯩꯇꯕ ꯀꯅꯥꯅꯣ? ꯂꯩꯁꯥꯕꯤꯅꯤ, ꯃꯁꯛ ꯃꯇꯧꯒꯅꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯄꯣꯠꯅꯤ. ꯅꯨꯄꯥ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯅꯨꯄꯤꯅꯤꯀꯣ. ꯑꯗꯨꯒ ꯃꯥꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩ ꯎꯅꯕ ꯂꯥꯛꯇꯣꯏꯕ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯋꯥ ꯈꯪꯈꯤꯗ꯭ꯔꯦꯗ. ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤꯀꯣ, ꯀꯅꯥꯝꯇ ꯎꯅꯅꯤꯡꯗꯦ. ꯍꯥꯏ, ꯃꯗꯨ ꯌꯥꯕ ꯅꯠꯇꯦ. ꯅꯅꯦꯒ ꯂꯥꯛꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯅꯤꯀꯣ, ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯂꯩꯔꯕ ꯃꯥꯜꯂꯤ. ꯀꯅꯥꯅꯣ ꯏꯅꯦꯕꯣ? ꯅꯅꯦ ꯊꯧꯔꯥꯅꯤ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ? ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯍꯥꯏ, ꯋꯥꯊꯤ ꯇꯧꯒꯅꯨ, ꯊꯨꯅ ꯑꯝꯇ ꯍꯧꯒꯠꯂꯣꯁꯦ.
ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯁꯅꯥꯗꯣ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯅꯥ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯇꯥꯕ ꯑꯣꯏ ꯌꯥꯏꯇꯝꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯤꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯊꯨꯅ ꯍꯦꯛꯇ ꯑꯃꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯀꯣꯛꯇ ꯍꯣꯠꯂꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯂꯨꯄꯧ ꯈꯔꯁꯨ ꯃꯀꯣꯛ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯇꯞꯅ ꯄꯥꯏꯈꯠꯂꯤ ꯁ꯭ꯀ꯭ꯔꯤꯟꯗꯨ ꯊꯨꯅ ꯑꯣꯟ ꯇꯧꯏ ꯀꯔꯤ ꯌꯦꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯅꯨꯡꯁꯥ ꯃꯉꯥꯜ ꯈꯔ ꯂꯤꯠꯁꯤꯜꯂꯛꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯌꯦꯡꯂꯒ ꯌꯥꯏꯇꯝꯕ ꯃꯃꯤꯠ ꯁꯨꯏ ꯃꯔꯣꯜ ꯅꯥꯏꯅ ꯁꯨꯞꯆꯤꯜꯂꯤꯕ ꯑꯊꯥꯕ ꯐꯩꯖꯨꯞ ꯈꯔ ꯑꯗꯨ ꯇꯞꯅ ꯑꯃꯨꯛ ꯂꯧꯊꯣꯛꯈ꯭ꯔꯒ ꯌꯥꯏꯇꯝꯕ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ ꯈꯣꯡꯒ꯭ꯔꯥꯎ ꯃꯀꯛ ꯑꯃ ꯁꯦꯠꯂꯤ ꯐꯨꯔꯤꯠꯇꯨꯁꯨ ꯇꯤ ꯁꯥꯔꯠ ꯑꯃꯈꯛ ꯂꯤꯠꯂꯤ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯅ ꯏꯪꯕ ꯃꯈꯩ ꯋꯥꯁꯔꯨꯝꯗꯨꯗ ꯆꯪꯉꯤ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯅꯥꯂꯤꯅꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ ꯃꯃꯥ ꯏꯃꯥ ꯍꯣꯏ ꯂꯥꯛꯎꯔꯦ ꯑꯕꯣꯛꯅ ꯅꯪ ꯀꯧꯔꯨꯆꯣꯅ ꯂꯥꯛꯏꯅꯤ ꯅꯨꯄꯥꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯏ ꯁꯦꯀꯦꯟ ꯈꯔ ꯑꯗꯨꯗ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯁꯤꯜꯂꯗꯨꯅ ꯋꯥꯁꯔꯨꯝꯗꯨꯗꯒꯤ ꯊꯨꯅ ꯊꯣꯛꯂꯛꯏ ꯅꯥꯂꯦ ꯀꯅꯥ ꯂꯥꯎꯔꯦ ꯍꯥꯏꯅꯣ ꯆꯤꯌꯔ ꯑꯃ ꯂꯧꯗꯨꯅ ꯅꯥꯂꯤꯅꯤꯁꯨ ꯐꯝꯂꯒ ꯉꯥꯏꯔꯝꯃꯤ ꯏꯆꯦ ꯌꯨꯍꯦꯟꯒ ꯑꯩꯈꯣꯏ ꯃꯥꯒ ꯀꯩꯒꯤ ꯂꯥꯛꯏꯅꯤ ꯍꯥꯏꯒꯦ ꯃꯣꯏꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯗꯤ ꯅꯃ ꯊꯧꯔꯅꯤꯗꯤ ꯀꯩ ꯂꯩꯍꯧꯒꯦ ꯃꯥꯕꯣ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯅꯤ ꯆꯥꯛꯈꯨꯝꯗ ꯂꯣꯏꯅ ꯂꯩꯍꯧꯏ ꯃꯥꯃꯣꯁꯨ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣꯅ ꯑꯕꯣꯛꯅ ꯀꯧꯍꯧꯕꯅꯤ ꯑꯩ ꯆꯠꯂꯝꯃꯒꯦꯀꯣ ꯍꯦ ꯊꯧꯔꯅꯤ ꯃꯆꯥ ꯅꯪ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯑꯩꯕꯨ ꯑꯃꯨꯛ ꯈꯥꯝꯃꯤꯗꯨ ꯀꯩꯒꯤꯅꯣ ꯄꯨꯟꯅ ꯆꯪꯃꯤꯟꯅꯁꯤ ꯏꯊꯟ ꯆꯪꯕ ꯇꯜꯂꯤ ꯏꯁ ꯂꯩꯁꯥꯕꯤ ꯑꯃ ꯌꯥꯎꯕꯁꯤꯗ ꯏꯀꯥꯏꯔꯤꯁꯤ ꯌꯦꯡꯉꯨꯀꯣꯁꯦ ꯇꯥꯅꯤꯡꯗꯦꯍꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯅꯥꯂꯤꯅꯤ ꯃꯥꯅ ꯃꯥꯡ ꯊꯥꯔꯒ ꯑꯅꯤꯗꯨ ꯆꯥꯛꯈꯨꯝ ꯆꯪꯂꯛꯏ ꯌꯥꯏꯇꯝꯕꯕꯨ ꯎꯔꯒ ꯃꯅꯦ ꯊꯣꯏꯕꯤ ꯃꯆꯥꯅ ꯍꯥꯏꯔꯛꯏ ꯁꯅꯥ ꯏꯕꯨꯡꯉꯣ ꯍꯣꯏ ꯂꯤꯡꯈꯠꯂꯛꯑꯦꯗꯅ ꯃꯇꯥꯡꯗꯨ ꯌꯥꯝ ꯆꯥꯅ ꯊꯣꯏꯕꯤ ꯃꯆꯥꯒꯤ ꯅꯥꯀꯜꯗ ꯐꯝꯂꯤꯕꯤ ꯅꯤꯡꯊꯤꯕꯤ ꯌꯨꯍꯦꯟ ꯁꯅꯥꯃꯥꯁꯨ ꯅꯨꯄꯥꯁꯤꯗ ꯌꯦꯡꯂꯛꯄꯅꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ ꯀꯨꯆꯨ ꯀꯨꯃꯦꯜ ꯁꯦꯡꯉꯤ ꯂꯪꯇ꯭ꯔꯤꯛ ꯍꯦꯛ ꯂꯪꯉꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯕꯗ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯩꯁꯥꯕꯤ ꯃꯥꯅ ꯎꯏ ꯌꯥꯏꯇꯝꯕ ꯃꯌꯥ ꯀꯥꯔꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯐꯥꯎꯗꯨꯅ ꯌꯦꯡꯕꯗꯤ ꯅꯠꯇꯦ ꯑꯗꯨꯛ ꯐꯖꯔꯝꯕꯗꯨꯗ ꯌꯦꯡꯕꯅꯤ ꯊꯣꯏꯕꯤ ꯃꯆꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯀꯩꯗꯧꯔꯦ ꯊꯣꯡꯆꯨꯝ ꯃꯄꯥꯟꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯗꯤ ꯆꯪꯉꯧꯅꯤ ꯅꯪꯕꯣ ꯌꯥꯏꯇꯝꯕ ꯃꯀꯣꯛꯇ ꯍꯣꯠꯂꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯕꯁꯤꯗ ꯏꯀꯥꯏꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯌꯨꯝ ꯅꯛꯅ ꯂꯩꯅꯕ ꯑꯣꯏꯕꯅꯤꯅ ꯅꯥꯂꯤꯅꯤꯗꯤ ꯏꯀꯣꯏ ꯀꯣꯏꯖꯗ ꯌꯨꯍꯦꯟ ꯁꯅꯥꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ ꯌꯨꯍꯦꯟ ꯁꯅꯥꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯒ ꯃꯅꯦ ꯊꯣꯏꯕꯤ ꯃꯆꯥꯅ ꯍꯥꯏꯔꯛꯏ ꯌꯨꯍꯦꯟ ꯃꯥꯁꯤꯅꯤ ꯅꯈꯣꯏꯒꯤ ꯅꯔꯣꯜ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯅꯧꯀꯣ ꯌꯨꯍꯦꯟꯗꯨ ꯋꯥ ꯉꯥꯡꯗꯦ ꯑꯗꯨꯕꯨ ꯑꯊꯧꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯌꯥꯏꯇꯝꯕ ꯃꯉꯣꯟꯗ ꯌꯦꯡꯂꯤ ꯅꯨꯄꯥꯗꯨ ꯇꯧꯐꯝ ꯈꯪꯗꯕ ꯃꯔꯝꯅ ꯃꯃꯥ ꯁꯅꯥꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯤ ꯏꯃꯥ ꯏꯟꯖꯥꯡ ꯂꯩꯌꯨ ꯍꯥꯏꯕꯗꯣ ꯑꯩ ꯆꯠꯂꯒꯦ ꯀꯥꯏꯅꯣ ꯃꯇꯧꯗꯨ ꯎꯔꯒ ꯁꯅꯥꯗꯨ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯍꯥꯏꯔꯛꯂꯝꯃꯤ ꯅꯤꯡꯊꯧꯅꯕꯨ ꯃꯅꯥꯏꯒꯤ ꯄꯥꯈꯜ ꯆꯠꯂꯤ ꯍꯥꯏꯕ꯭ꯔꯣ ꯅꯅꯦ ꯍꯣꯏꯗ ꯂꯩꯍꯜꯂꯛꯑꯕꯅꯦ ꯑꯩꯅ ꯉꯁꯥꯏꯅ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯊꯕꯛ ꯂꯩꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯏꯇꯝꯕ ꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯊꯣꯏꯕꯤ ꯃꯆꯥꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯑꯩꯃ ꯀꯔꯤꯅꯣꯅꯤ ꯃꯁꯤꯕꯣ ꯅꯃꯥꯟꯅꯕꯤ ꯑꯃ ꯂꯥꯛꯏꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ ꯑꯁ ꯅꯦꯅꯦꯁꯨꯕ ꯄꯉꯥꯡꯗꯦ ꯉꯥꯡꯉꯤ ꯑꯣꯏꯕ ꯉꯥꯡꯗ꯭ꯔꯗꯤ ꯅꯁꯥꯅ ꯈꯪꯃꯟꯗꯛꯇ꯭ꯔꯗꯤ ꯉꯥꯡꯕ ꯇꯥꯕꯅꯤꯅꯦ ꯃꯇꯥꯡ ꯑꯁꯤꯗ ꯅꯥꯂꯤꯅ ꯑꯃꯨꯛ ꯌꯨꯍꯦꯟꯗ ꯋꯥ ꯈꯔ ꯍꯥꯏꯔꯛꯂꯝꯃꯤ ꯆꯦ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯐꯖꯕ ꯃꯐꯝ ꯌꯥꯝ ꯂꯩꯕꯅꯤ ꯍꯣꯔꯦꯟ ꯃꯥꯃꯣꯒ ꯌꯦꯡꯕ ꯆꯠꯃꯤꯟꯅꯧꯀꯣ ꯍꯟꯗꯛꯃꯨꯛꯁꯨ ꯊꯣꯏꯕꯤ ꯆꯥꯅ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯍꯣꯏꯅꯦ ꯃꯗꯨꯁꯨ ꯌꯥꯏꯅꯦ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒꯅꯦ ꯄꯨꯟꯅ ꯍꯦꯛ ꯆꯠꯃꯤꯟꯅꯧꯔꯣ ꯆꯥꯕ ꯇꯝꯍꯟꯕ ꯑꯣꯏꯅ ꯕꯥꯃꯣꯜ ꯀꯥꯡꯂꯨꯞꯇꯒꯤ ꯂꯥꯛꯄꯤ ꯃꯆꯥ ꯃꯆꯥ ꯑꯅꯤꯁꯤꯗ ꯌꯦꯡꯂꯒ ꯌꯥꯏꯇꯝꯕ ꯌꯥꯔꯛꯇ ꯉꯥꯡꯉꯤ ꯊꯧꯔꯥꯅꯤꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯗꯅ ꯍꯧꯔꯤ ꯃꯣꯏ ꯋꯥꯍꯩ ꯃꯇꯦꯛ ꯈꯔ ꯁꯣꯟꯊꯥꯡꯅꯅ ꯇꯥꯍꯧꯔꯕ ꯃꯥꯜꯂꯤ ꯊꯣꯏꯕꯤ ꯆꯥꯗꯣ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯣ ꯀꯥꯡꯗ ꯈꯦꯆ꯭ꯔꯤ ꯆꯥꯕ ꯂꯥꯛꯀꯦ ꯍꯥꯏꯕ ꯂꯥꯛꯃꯟꯗꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯗꯤ ꯈꯔꯁꯨ ꯇꯣꯏꯅ ꯂꯥꯛꯑꯣ ꯕꯥꯔꯇꯣꯟ ꯐꯪꯗ꯭ꯔꯤꯕꯨꯛ ꯆꯠꯂꯣꯏ ꯍꯥꯏꯕꯗꯨꯅꯗꯤ ꯌꯥꯔꯣꯏꯀꯣ ꯂꯥꯛꯀꯗꯧꯔꯤ ꯌꯥꯝꯅ ꯊꯧꯔꯥꯅꯤ ꯍꯥꯏꯁꯤꯅꯤ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯌꯥꯏꯇꯝꯕ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯒꯝ ꯒꯝ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤ ꯆꯥꯅ ꯂꯥꯍꯧꯔꯤ ꯍꯥꯏ ꯉꯥꯏꯈꯣꯅꯤ ꯅꯪꯕꯣ ꯑꯝꯇ ꯂꯥꯛꯈꯣꯅꯦ ꯆꯥꯛ ꯏꯁꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝꯗꯣ ꯀꯣꯔꯤꯛ ꯀꯣꯏꯗꯨꯅ ꯐꯝꯂꯤ ꯆꯥꯔꯣꯏ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯇꯜꯂꯒꯁꯨ ꯇꯟꯅ ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯅ ꯌꯥꯏꯇꯝꯕ ꯅꯥꯂꯤꯒ ꯊꯪꯅꯔꯒ ꯐꯝꯃꯤ ꯁꯅꯥꯅ ꯆꯥꯛ ꯏꯟꯁꯥꯡ ꯀꯟꯅ ꯁꯦꯝꯂꯤ ꯌꯨꯍꯦꯟ ꯁꯅꯥꯃꯥꯅꯁꯨ ꯃꯇꯦꯡ ꯀꯟꯅ ꯄꯥꯡꯂꯤ ꯑꯗꯨꯒ ꯊꯣꯏꯕꯤ ꯆꯥꯃꯥꯅ ꯈꯤꯟꯗꯨꯅ ꯐꯝꯂꯤ ꯃꯇꯦꯡ ꯈꯖꯤꯛꯇ ꯐꯥꯎꯕ ꯄꯥꯡꯕꯤꯕ ꯅꯠꯇꯦ ꯆꯥꯛ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯅꯥꯗꯣ ꯆꯤꯌꯔ ꯑꯃ ꯂꯧꯔꯒ ꯐꯝꯃꯤ ꯑꯗꯨꯕꯨ ꯌꯨꯍꯦꯟ ꯁꯅꯥꯃꯥꯗꯤ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯕꯦꯝꯃꯥ ꯅꯪꯁꯨ ꯐꯝꯃꯣꯗꯅ
Masakne matawne Yuhenso ingna tapna khumlai. Ima ayo wada pasam yenglake ima hoyana chabiro. Thabak yamna phagalakpa sida sanade ngakpana buloikre. Ahima karigi awada pa yengbano madudi ima na tawgadabani ne. Lau ima gi naksida phamlaro. Makha amuk tatharubada lemjaningai leite khaladuna Yuhen sana masu phamthare. Ngasi khakta laklaga utliba Yuhen gi maong aduda yaitambu wakhalda khali. Tawgulam bebar khara utlaga apangbi mada langthaga so engondadi madu yar musakase ipoye phujakai tan kairi ba haibaduni thoibi trado yaitambado onsili hai mingondi yengdana leiranu chak to phajana chawne yaitamba mamit phaina mane thoibi tradi yengi aduga chak to kitkit heknam selaga chari numidang wairam moi singkre maina we magi mahiroi mayamado tuition lakpa hauri angang tara muksuba maramna pak ani ahumdo parenglon sinaduna thari pulap phamba yabagi maongda aphaba mayamgi marakta phataba khara yawba haibasi chanabi oiduna laklabani gyan taba satrana masing helabaso lakna phanaba ngamdaba satraso adumak yawdaba nate picture haiba khakdani isau hawraklagadi maino biyam sathi atei kana amada uhangang bangamdragaso magi satra khara asidade maino biwayam nangangi atei kana amana mabu kidrabaso magi mahiroi sing asinade maino bi mahakpo yamna kine chachai adude ngangsa nasana sagilaik ta mayam onsina roko misna lakpada loina hangdoini hairamdaba yariko ide wahai sa hairaga maino bi phukhagatli aduga sumang tamna kumthai ingkholda lairibi maboki manaka sida changlibani abo kobi sinangna tharira patlaga mangkhigadabugi sarupudine thenglasu thengna tharibani ahwai thrakse so phana phajarambani amta yadra toise hai angang singse nangbu ngairaga leireni bema yani bo mathaloina piramabani yengoi mama mapa sing aduna nangbu thatri haiduna angang singse nangonda tuition tawhalibani phajana takpigadawani ko ayabo ai singla khalake ko makuta bucket ama pairaga pukri leiriba domde chatli kang yamna leiba pukri ni kang adu bahaidokna ba hotnaringai tarakhibani khara lapna pamaphamdagi yaitamba magi khonje kalentha dade soida thoklaga thoinkyang chiklangdoini khoi soi syam phajabani maino bi inga ngakna lambi adomdi yengloi Yuhen sanaga loinana yaitamba chattuna leirami wari syamna sanari maino bi karina haina khan ani duna munni yengi chingna basu phawri yaitamba mana chatliba lambi nupi asina leiriba pukri aduki matik naknai sambalai kharana lambi do khaba khaktani lambi da chatpa pukri da leiba pirai laina unaba phangi pukri asida maino bi leiri haiba khangba maramna yaitambe acting henjeli Yuhen soida ngating lepkisi ahoi yai u pareng hauriba doki makhongda ani do punna lepminaraga lei maino bi yam sauna isingda kop soi aduga yam tahana chatli ning macha amada khudi thijalaga leimaida thuna phamthakre baltin ka to leimaida loina takre isingdu su loina haidokle makola do pataraga sakhi pakhatna hai sopra nangbo sakhi do pakhatchai ison heksom makhai masugi manak tamna lakhibani khonjela duna maram moiraga leptuna leiriba nupa maso maino bitamni yenglai tensining badi phawi Yuhen so yauriba maramna madumakti mangamkhide masagi oiba pot soklabanina yaitamba chaina phangi tuduna leiribi nupi maso yaitambada warongni yengli asukoina pulakpada amukta yengdriba mit yengni maino bi mani yenglakliba adu chancha tawduna lakpana sakhi su yoksilakle hai sopro abo ai kamta tawdi irenjani yengaga chatpa yadro nangbo sese awgalosi ahal loirabi sakhina masodu buchingkhatli isinga se horen kona souse nangi satra mayam se nangna tubasida maya karaga loina leinare masi hana muktang loisalu law ayaba leimaida tariba baltina dubu paikhatlaga sakhido inkholadum tam changkre sokpadi nate chaina khol khara leiba aduna mainaubi makhong seklaga mangoladu ta kakre yaitamba maso handri mainawi magi matawbo lona do makiang laga leiri Yuhen de karimta khangjabanate magi thokpa amada
ꯋꯥꯔꯤ ꯑꯗꯨꯃꯛ ꯁꯥꯗꯨꯅ ꯂꯩꯔꯤ ꯈꯔ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯑꯃꯗ ꯑꯣꯟꯁꯤꯜꯂꯒ ꯃꯥꯏꯅꯧꯕꯤ ꯃꯥꯅꯁꯨ ꯍꯪꯂꯤ ꯂꯛꯈꯤ ꯅꯪꯒꯤ ꯅꯣꯠꯕꯨꯛꯇꯨ ꯁꯤꯗ ꯄꯤꯔꯛꯎ ꯂꯛꯈꯤ ꯄꯤꯌꯥꯔꯤꯁꯨ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯏ ꯃꯤꯁ ꯑꯍꯩꯗꯣꯏꯕ ꯈꯔ ꯋꯥꯠꯂꯤꯌꯦ ꯃꯥꯏꯅꯧꯕꯤ ꯁꯥꯎ ꯁꯥꯎꯅ ꯑꯉꯥꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯤ ꯉꯔꯥꯡꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯁꯤꯗ ꯁꯨꯝ ꯀꯨꯜꯂꯒ ꯂꯩꯔꯤꯁꯦ ꯍꯌꯦꯡ ꯑꯦꯛꯖꯥꯝꯗ ꯅꯪ ꯀꯔꯤ ꯏꯗꯧꯔꯤꯒꯦ ꯍꯩꯇꯕ ꯌꯥꯔꯣꯏ ꯁꯠ ꯌꯥꯝꯇ ꯄꯥꯔꯛꯎꯀꯣ ꯂꯛꯈꯤꯗꯣ ꯌꯥꯝ ꯀꯤꯖꯅ ꯃꯈꯣꯏꯒꯤ ꯃꯤꯁ ꯃꯆꯥ ꯑꯁꯤꯗ ꯌꯦꯡꯂꯤ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯃꯔꯥꯜꯁꯨ ꯂꯩꯇꯅ ꯑꯉꯥꯡ ꯑꯗꯨꯗ ꯇꯥꯏꯅꯔꯛꯂꯤ ꯄꯥꯗꯧꯕ ꯃꯇꯝꯗꯅ ꯄꯥꯗ꯭ꯔꯕꯅ ꯍꯧꯖꯤꯛꯇꯤ ꯍꯩꯇ꯭ꯔꯕ ꯅꯠꯇ꯭ꯔꯣꯅ ꯀꯗꯥꯏ ꯅꯈꯨꯠꯇ ꯇꯤꯡꯊꯣꯔꯛꯑꯣ ꯃꯥꯏꯅꯧꯕꯤ ꯂꯤꯆꯩ ꯄꯥꯏꯈꯠꯂꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯇꯧꯗ ꯁꯥꯐꯨ ꯀꯟꯅ ꯍꯦꯛꯇ ꯀꯟꯊꯔꯛꯂꯝꯃꯤ ꯂꯛꯈꯤꯗꯨ ꯃꯄꯤ ꯇꯥꯅ ꯀꯞꯂꯤ ꯑꯗꯨꯕꯨ ꯃꯈꯣꯟꯗꯤ ꯊꯣꯛꯇꯦ ꯑꯣ ꯈꯣꯡꯅ ꯀꯞꯅꯤꯡꯕꯗꯤ ꯐꯥꯎꯔꯤꯕꯅꯤ ꯃꯥꯏꯅꯧꯕꯤ ꯃꯥꯕꯨ ꯀꯤꯖꯕꯅ ꯈꯪꯗ꯭ꯔꯤꯅꯕ ꯍꯣꯠꯅꯕꯅꯤ ꯃꯌꯥ ꯍꯤꯒꯠꯅꯔꯝꯕ ꯁꯥꯇ꯭ꯔ ꯈꯔ ꯑꯗꯨꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯅꯈ꯭ꯔꯦ ꯀꯅꯥꯝꯇ ꯆꯦꯛꯃꯣꯛ ꯂꯥꯎꯕ ꯅꯠꯇꯦ ꯏꯆꯤꯛ ꯆꯤꯛꯏ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯌꯥꯏꯇꯝꯕ ꯄꯤꯁꯨꯝ ꯁꯣꯛꯏ ꯊꯃꯣꯏꯗꯁꯨ ꯂꯣꯠꯅ ꯈꯜꯂꯤ ꯆꯝꯆꯥ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯖꯦꯂꯁ ꯀꯥꯔꯤ ꯅꯠꯇ꯭ꯔꯣ ꯈꯪꯍꯧꯗꯅ ꯃꯣꯃꯣꯟ ꯅꯣꯛꯊꯣꯛꯂꯨꯏ ꯃꯇꯧꯗꯨ ꯎꯔꯒ ꯌꯨꯍꯦꯟꯅꯁꯨ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦꯅꯣ ꯑꯗꯦ ꯀꯩꯅꯣꯅꯤ ꯀꯩꯝ ꯇꯧꯗꯦꯗ ꯅꯪꯁꯨ ꯑꯩꯈꯣꯏꯔꯣꯝꯗ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯀꯣꯏꯔꯧꯗꯅ ꯅꯍꯥꯟꯋꯥꯏꯗꯤ ꯏꯅꯦ ꯍꯣꯏꯗ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯆꯠꯂꯤꯗ ꯍꯧꯖꯤꯛꯇꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅꯕꯨ ꯆꯠꯇ꯭ꯔꯤ ꯑꯗꯣ ꯑꯩꯒ ꯈꯪꯅꯔꯕꯅꯤꯅ ꯍꯟꯗꯛꯇꯤ ꯂꯥꯛꯎꯀꯣ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯂꯥꯛꯀꯦ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯄꯥꯔꯒꯦ ꯌꯨꯍꯦꯟꯒꯤ ꯋꯥꯍꯪꯗꯨ ꯇꯥꯔꯒ ꯌꯥꯏꯇꯝꯕ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯗꯨꯅ ꯀꯨꯏꯔꯦꯗ ꯑꯩꯗꯤ ꯂꯥꯏꯔꯤꯛꯀ ꯊꯦꯡꯈꯤꯗꯕ ꯅꯨꯄꯥ ꯃꯥꯒꯤ ꯗꯣꯡ ꯗꯣꯡ ꯉꯥꯡꯖꯕ ꯃꯇꯧ ꯑꯁꯤꯗ ꯌꯨꯍꯦꯟ ꯃꯥꯅꯗꯤ ꯌꯥꯏꯇꯝꯕ ꯃꯥꯕꯨ ꯍꯦꯟꯅ ꯂꯣꯏꯅꯅꯤꯡꯕ ꯐꯥꯎꯔꯛꯏ ꯅꯪꯁꯦ ꯇꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯕꯨꯛꯁꯦ ꯌꯥꯝ ꯐꯔꯝꯗꯣꯏ ꯃꯥꯜꯂꯤ ꯉꯁꯤꯈꯛ ꯊꯦꯡꯅꯔꯒ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯁꯨꯝ ꯌꯥꯝ ꯐꯔꯝꯗꯣꯏ ꯃꯥꯟꯕ ꯇ꯭ꯌꯨꯁꯟ ꯂꯣꯏꯔꯕ ꯃꯥꯜꯂꯤ ꯃꯍꯩꯔꯣꯏꯁꯤꯡꯗꯨ ꯃꯔꯤ ꯃꯔꯤ ꯊꯣꯛꯅꯔꯛꯂꯦ ꯃꯥꯏꯅꯧꯕꯤ ꯃꯥꯅꯁꯨ ꯊꯤꯟꯗꯣꯔꯛꯏ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯆꯠꯅꯈ꯭ꯔꯦ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯃꯥꯏꯅꯧꯕꯤ ꯃꯥꯗꯤ ꯂꯦꯞꯍꯧꯔꯤ ꯊꯣꯡꯒꯥꯜ ꯃꯆꯤꯟ ꯑꯗꯨꯗ ꯌꯥꯏꯇꯝꯕ ꯑꯃꯗꯤ ꯌꯨꯍꯦꯟꯁꯨ ꯃꯆꯤ ꯂꯦꯡꯗ ꯂꯩꯔꯤ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕ ꯑꯣꯏꯅ ꯋꯥꯔꯤꯁꯨ ꯁꯥꯔꯤ ꯑꯥꯎꯠ ꯑꯣꯐ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯈ꯭ꯔꯦ ꯃꯥꯏꯅꯧꯕꯤ ꯌꯥꯝ ꯁꯥꯎꯅ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯉꯤ ꯏꯪꯅ ꯇꯞꯅ ꯆꯪꯕ ꯅꯠꯇꯦ ꯑꯇꯦꯟꯕ ꯃꯈꯣꯡꯗꯣ ꯊꯥꯡꯂꯒ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯤꯕꯅꯤ ꯇꯝꯅꯕꯒ ꯅꯪꯍꯧꯕ ꯅꯠꯇꯦ ꯌꯥꯏꯇꯝꯕ ꯃꯥꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯍꯦꯛꯇ ꯍꯨꯝꯖꯤꯟꯈꯤ ꯑꯗꯨꯒꯁꯨ ꯍꯥꯏꯔꯛꯏ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯅꯪ ꯇꯧꯈꯣꯗꯅ ꯏꯔꯥꯡꯗꯣ